Ningthina Sarna chatra matung ichana daya phabagi proposal yakhide marks yam kapkhibani karigino di khangde masi haigina so ayamba aisar unaba lakchabani paw si tamlamlaga ningthidu chatkre panthade nongdaire mado mobile here phingburse am phingi maching maso naiba midongna so ure tayalnadi adubo karishu hairuba tawda magi marupna tawribado yengli makhutta mobile hek phangkibaga manakongda thamki adum khangi ichandani call tawribado call dudi chatpa natre adubo chatlakhini khanna hanbalei ta tawsili ointre adudai mobile do sofa da sapok kana langsili makhut ani makhwangda met sor chawna holi tawfam khangda mamai do phat nali yeng bangamdre tayal do phamlambadagi nongdaire beinak ta changsili haibagi wadani marup musibaduna mangonda yengakliba ningba kaibagi mit yengduna mayoknabadi ngamkhide numit sige hing matam yoraklabadaso nongdai tumthaba yade maga naknaba miyuising mahaki awabada ngahak saruk yaramlabaso masa do thokpa makti nattabana loina tumnakrabani khunam da laibak da thamlaga hiplambadai phamungda makhong yantharaga famlai makhong na sandal tongluba tawda balcony da chumjing lai mayek kaya da singliba ahingi atiya mana mayek phana singlabaso mayek singna maka lamdraba nupa mahaki thamoi dudi nungai fam khangre achik pagwari sanaba ngamdraduna kuina leiramda amuk hanjilaklaga sofa da masado pulap nga tharaga phammi thembina balaitraba thamoiduna tengtharaga kaplabaso tabina ba kana mata leikidre madom mecha khangsaba natana mitmangda leiringe nungsiba wahi amatta haibe khidrabaso lapthokre khangaklaba mikupsidadi pukningda khanjari nupi mahakpo ai lanjare inakta muthalako ikolona duna pangdraba thamoida lotuna chimbal yongamdraba ningai chawba nusibase nafamda phongjanaba tanja amata pirakho lale sonjaba natana pangal fudofam khangdre nangai ginakta halako ai nung bohalak ngairamgani mabokta asumna khanna thamogi awaba lotsillaga tham asema minoka loinana mayam marakta ahingba ama oina chatlaso leirabaso hamchat hamboina ba haibaduni oiriba thangwan wang malanbada mit ani do mikup ama choithokta ichanbum mafam sida leitre khanglabaso thizabadi lepte manaba khonjel ama tabada mahak halaklaboi khanna yengluni momo noklaga sakpham onarabada nupa maana sukthabadi yengba ngamde mayumda leirabaso get hangdopa makhol taba yade chenthokna lakliba misakto yengani tasingna angawba haibaduni oiriba marakta press ta chalure editor ga unaba mabu uba maktada sisa kusungi machani haibagi ikai khomnabado ulei aduga atopa awangba thak amadaso thangat piragle editor na Mr. Nongdarimba adom ya chin bakaya kai thok piraga lakpibagi damuk thagatchari awai sir yam thazadana aibu kobibagi maramsibu press editor amana kaurak pa haibasidabo aphanungai khanade Nongdarimbaso pakhatpa poklubani adubu ipha phadokna kaka kaune madam sisadi haksang kari su tawdo natro tawdre kaka
Oh, aina nang bokori base, thoina aruba wa leiteda. Thagat wahi haigedang na lak kauri bani. Nongdai ngaglapna, kaka kari maramgi. Nongdai remba nangai bu khangdrabro. Khanglam laroida. Matamdo nakhoyam angang oihori pi hori bani. Nangi pabung leiringe laklambada. Ha, kaugan thiba mioi bani. Nakhoi bu kauthokleri. Marup tuna leiringe dadine. Itaw waba ya potena. Amok toiba mating pangbiramliba. Phare masina topa thamkragane. Marup kumna nahaknasu aigi presisu awangba thakta thangatpiri. Mamal yamlaba reporter amabu khudol tambiraga. Masima kakana nangbu thagatrabadi tawbilbo khangdaba taroidro. Gyan ga tadre nongdairembadi hairakliba wa pamsida aduk changaknana hangzarai. Kaka kanabuno. Oh, aina harise nang ingaw ngawramani do. Nongdairemba hairap nokche adubu thawai di tasade. Editor na makha tarai. Ichan haina reporter na pimchado nang khanglam ganida. Ichan palakpada taping hangzay. Hoy, makidorage kaka. Kaishu tawdeda. Mahak reporter ama oina, journalist ama oina so hiram sida adukki matik hai thoising thoibi reporter na pimcha amani. Mahak kumbi amambo press sida thabak tawrambase. Aikhoigi oina laibok phaba amani. Chokthokpo poksaribani ne. Nongdairembado kari khumgadabano khangdabana tumin leisili. Handak mahak exam ama mai pakre. Hairiba exam sida Manipur macha manga khak mai pakre. Hauzik phawada manga sigi manungda mathantani nupisi. Haukiba chahi marigi mamangda aroibu oina khanbadagi. Handak makhoi tare thabada mahak khalaklibasini. Nongdairembado kariguma amata haidokpa ngamda. Makut ani kanna paisinaraga editor na hairibado tari adumak. Asumna mahakna mai palakpasida Indian Information Service na thagat wahai kaya ama hairakpada nattene. National media singnasu aikhoiga phaba mari thamnaba mail kaya amasu thari. Central amadi state government su aikhoigi press sibo hena chokhatnaba tengbang su pirakli. Madude yam nungaiba pawnina. Aduni masidabu aina haraurudaba yaribro. Mahaki aningba apambagi matung ina miyamangda phone thagatpa tawdrabasu. Mahakpu exam si mai pakhanbada asawba thawdang loriba misak adubudi aina thagatpam thoktabro. Hoi kaka thoe. Adunani nongdairembabu thagatchagi na kaujaribase. Kaka aidi karige. Mana nongdairembagi matingdagi exam pass tawba ngamjabanina aikhoina magi maramda hanghobada hairamine. Harauna hairakpada tarubada nongdairembadi hena tawpam khangdaba haibadu oire. Adubu thokruba tawda machinda wahi khara samjilai. Mahaki honajamanani. Sida aidi thoina mahakpu tengbangkiba leisade. Phare wahang amatang hangzauge. Hayeng aikhoina magi punsi wari isinbada yauda yadabani. Tangai fadrabadi aigi press sifauba mangona sinarakpa yari. Yai aina khangba oradi khumjage. Lana lawbadi yadeko. Nakhoi anigi marakta leinariba mari sibo haidi pakhang leisa oibagi maridura. Wahang sida nongdairembagi hakchangda jinglawi. Tarang amada tauraga ngak laikre pakhum piruba tawda. Nongdairemba adumna kaurakpada wakhal khangta tarai. Mahakse aigi kainoni. Editoragi mai thongda makala mai. Ai khange. Pakhang leisagi warido phongdokpa ngamdrabasu aisu pakhang oirakpanina khangida adu. Aigise magi wado table da lairiba editor gi mobile ring khinglakpada thatkre. Hello? Oh, yani ngakta ngaibiu. Call du kai aduga nongdairembabu yengna hairai. Wari diam sana ningbani adubu waraubiba yadeko kaka sa aruba thaba uma laksilaba. Makhoi anigi maridu editor na lahoriba maridu natte sangdoklamda thorakpado ningkok tawri. Driver seat da famlabaso gari du thauge khallude. Tuminna famlaga lei call tobu chatte khanglabaso ichangi number da call tawsili. Chatrabada steering wheel da laibok du thammi. Adudai mafam du thadoklaga chatkre. Nupi mcha asina mafam da chalamliba pakhongse mahakna phongba ngamdre. Manaktagi lathokhrabada saklon tapna ahongba lagli.
ว่าꯈ꯭ꯋꯥꯏꯗꯒꯤ ꯉꯥꯡꯒꯟꯗꯕ ꯅꯣꯛꯄ ꯍꯩꯇ꯭ꯔꯕ ꯃꯤꯔꯛ ꯇꯤꯟꯕꯗ ꯅꯨꯡꯉꯥꯏꯕ ꯈꯪꯗ꯭ꯔꯕ ꯃꯇꯣꯝꯇ ꯂꯩꯕꯅ ꯍꯩꯅꯕ ꯑꯣꯏꯔꯛꯂꯕ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯋꯥꯕ ꯎꯠꯊꯣꯛꯄ ꯍꯩꯇꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯑꯃꯠꯇ ꯎꯠꯊꯣꯛꯇꯅ ꯂꯩꯕ ꯉꯝꯕ ꯃꯤꯁꯛ ꯑꯣꯏꯈ꯭ꯔꯦ ꯅꯣꯡꯃ ꯁꯦꯝ ꯌꯥꯎꯕ ꯑꯆꯧꯕ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯄꯒꯤ ꯅꯣꯡꯗꯥꯏꯔꯦꯝꯕ ꯁꯔꯨꯛ ꯌꯥꯗꯕꯅ ꯂꯥꯛꯂꯝꯃꯤ ꯂꯥꯛꯂꯕꯁꯨ ꯃꯌꯥꯝ ꯃꯔꯛꯇ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯨꯗꯦ ꯀꯥꯆꯤꯟ ꯑꯣꯏꯔꯞꯅ ꯐꯝꯂꯒ ꯂꯩ ꯃꯌꯥꯝꯅ ꯀꯔꯤ ꯇꯧꯅꯔꯤ ꯐꯥꯎꯕ ꯌꯦꯡꯁꯤꯜꯂꯨꯗꯦ ꯃꯍꯥꯛꯅ ꯐꯝꯂꯤꯕꯗꯨꯅꯤ ꯃꯤ ꯑꯇꯩꯅ ꯎꯔꯕꯁꯨ ꯊꯑꯣꯏꯅ ꯌꯦꯡꯁꯤꯟꯅꯔꯨꯗꯦ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯇꯥꯎꯍꯟꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯎꯗ꯭ꯔꯕꯁꯨ ꯌꯥꯏꯐꯕꯅꯗꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯤ ꯃꯇꯣꯝꯇ ꯐꯝꯂꯤꯕꯗꯨꯒꯤ ꯅꯥꯛꯇ ꯍꯦꯟꯊꯣꯏꯗꯨ ꯀꯗꯣꯝꯗꯒꯤꯅꯣ ꯐꯥꯎꯖꯤꯜꯂꯛꯏ ꯅꯣꯡꯗꯥꯏꯔꯦꯝꯕ ꯎꯗ ꯌꯥꯝ ꯀꯨꯏꯔꯦ ꯀꯝꯗꯧꯔꯤꯒꯦ ꯅꯪꯕꯣ ꯅꯁꯥ ꯉꯝꯗꯕ꯭ꯔꯣ ꯀꯨꯆꯨ ꯀꯨꯃꯦꯟꯒ ꯊꯣꯛꯇꯤꯌꯦ ꯈꯪꯗꯦ ꯉꯁꯤꯗꯤ ꯅꯨꯄꯥ ꯃꯍꯥꯛꯇꯣ ꯍꯦꯟꯊꯣꯏꯕꯨ ꯌꯦꯡꯁꯤꯜꯂꯗ꯭ꯔꯕꯁꯨ ꯈꯣꯟꯖꯦꯜ ꯊꯥꯕ ꯈꯛꯇꯗ ꯊꯨꯛ ꯊꯨꯛ ꯂꯥꯎꯔꯛꯏ ꯃꯕꯨꯛꯇꯣ ꯑꯗꯨꯕꯨ ꯈꯨꯝꯗ ꯌꯥꯗꯕꯅ ꯈꯨꯝꯂꯛꯏ ꯏꯁꯥꯁꯦ ꯏꯍꯩ ꯍꯩꯅꯤꯡꯗꯕ ꯃꯤꯅ ꯉꯥꯡꯕ ꯁꯛꯄ ꯀꯌꯥꯁꯦ ꯇꯥꯅꯤꯡꯗꯦ ꯉꯁꯤꯁꯦ ꯑꯗꯨ ꯁꯨꯝ ꯄꯣꯊꯥꯔꯝꯕ ꯍꯣꯔꯦꯟ ꯃꯤ ꯇꯤꯝ ꯍꯦꯜꯂꯛꯏꯉꯩ ꯅꯨꯡꯉꯥꯏꯇꯕꯁꯨ ꯍꯦꯟꯖꯤꯜꯂꯛꯇꯣꯏꯅꯤ ꯑꯗꯨꯅ ꯇꯨꯃꯤꯟ ꯂꯩꯅꯤꯡꯉꯕ ꯃꯥꯅ ꯏꯈꯠ ꯈꯠꯆꯤꯜꯂꯕꯁꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯈꯨꯝꯕꯩ ꯈꯨꯝꯗꯕꯩ ꯇꯧꯕꯗ ꯇꯜꯂ ꯃꯥꯜꯂꯦ ꯍꯦꯟꯊꯣꯏꯗ ꯑꯇꯣꯞꯄ ꯃꯐꯝ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯆꯠꯈꯤꯕꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯋꯥꯏ ꯑꯃ ꯁꯪꯖꯩ ꯊꯧꯔꯝꯗꯨ ꯃꯌꯥꯏ ꯆꯟꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯌꯥꯝꯗ ꯀꯦꯃꯦꯔꯥꯗ ꯌꯥꯎꯍꯧꯅꯕ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯤ ꯀꯨꯝꯍꯩ ꯌꯦꯡꯂꯤꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯅꯥꯛꯇ ꯃꯄꯥꯒꯨꯝꯂꯕ ꯅꯨꯄꯥ ꯑꯃ ꯐꯝꯂꯛꯏ ꯃꯁꯥ ꯅꯥꯜꯂꯤ ꯅꯨꯄꯥꯗꯣ ꯃꯕꯨꯛꯁꯨ ꯇꯍꯤ ꯀꯪꯉꯤ ꯂꯋꯥꯏꯒꯤ ꯁꯝꯁꯨ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕꯃꯛ ꯌꯥꯏ ꯒ꯭ꯂꯥꯁ ꯍꯥꯞꯄꯤ ꯃꯃꯤꯠꯇꯨꯁꯨ ꯅꯪ ꯅꯇꯣꯝꯗ ꯐꯝꯂꯤꯕꯣꯏꯔꯦ ꯑꯩꯗꯤ ꯉꯁꯥꯏ ꯃꯈꯩ ꯏꯆꯥ ꯎꯔꯨꯗ꯭ꯔꯦꯅꯦ ꯅꯨꯄꯥꯁꯦ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ ꯍꯦꯟꯊꯣꯏꯒꯤ ꯑꯄꯣꯛꯄ ꯃꯄꯥꯅꯤ ꯃꯅꯤ ꯍꯥꯏꯕꯗꯨꯅꯤ ꯑꯍꯜ ꯑꯃꯅ ꯃꯅꯥꯛꯇ ꯐꯝꯂꯕꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯋꯥ ꯉꯥꯡꯗ ꯌꯥꯗ꯭ꯔꯗꯅ ꯉꯥꯡꯂꯛꯏ ꯑꯩꯁꯨ ꯀꯀꯥꯕꯨ ꯎꯔꯨꯗ꯭ꯔꯦ ꯏꯆꯥꯗꯤ ꯃꯄꯥꯒ ꯑꯣꯟꯊꯣꯛꯅ ꯃꯥꯟꯅꯈ꯭ꯔꯦꯗ ꯅꯪꯅ ꯐꯝꯕꯗꯨ ꯎꯕꯗ ꯀꯀꯥꯗꯤ ꯃꯔꯨꯞ ꯁꯅꯥꯖꯥꯎꯕꯗꯣ ꯂꯥꯛꯂꯤꯕꯣꯏ ꯈꯜꯂꯨꯔꯦꯗꯣ ꯑꯅꯧꯕ ꯋꯥꯍꯩ ꯅꯠꯇꯕꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯀꯩꯁꯨ ꯈꯨꯝꯗ ꯃꯅꯤꯕꯨ ꯌꯦꯡꯕꯇꯃꯛ ꯌꯦꯡꯂꯤ ꯏꯍꯦ ꯑꯩꯁꯦ ꯅꯈꯣꯏꯗ ꯅꯣꯡꯃꯇ ꯂꯥꯛꯀꯦ ꯈꯟꯕꯅꯤ ꯉꯝꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯏꯕꯦꯝꯃ ꯁꯤꯖꯗꯤ ꯀꯝꯗꯧꯔꯤ ꯅꯅꯥꯎ ꯅꯨꯄꯥꯗꯨꯁꯨ ꯄꯥꯈꯪ ꯐꯥꯔꯝꯂꯅꯤꯗꯣ ꯐꯥꯔꯦ ꯀꯀꯥ ꯏꯃꯥꯁꯨ ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯈꯣꯏꯗ ꯂꯥꯛꯂꯒꯅꯦ ꯁꯦꯒ ꯃꯥꯏꯒ ꯇꯥꯟꯅꯗꯧꯁꯨ ꯌꯨꯝꯗ ꯂꯩꯕꯗꯤ ꯂꯥꯏꯔꯗꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯐꯪꯗ꯭ꯔꯤꯕꯁꯤꯅꯤ ꯈꯪꯗꯦꯅꯦ ꯇꯧꯔꯤꯕꯁꯦ ꯁꯪꯕ ꯅꯨꯃꯤꯠꯇ ꯆꯥꯛ ꯆꯔꯥ ꯑꯝꯇ ꯆꯥꯃꯤꯟꯅꯁꯤ ꯂꯥꯛꯄꯤꯌꯣ ꯀꯀꯥ ꯍꯥꯏꯗ ꯌꯥꯗ꯭ꯔꯗꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯍꯩꯅꯤ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯦ ꯍꯥꯏꯅꯈꯤꯗꯅꯕ ꯂꯥꯛꯀꯅꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯗ ꯅꯃꯥꯒ ꯇꯥꯟꯅꯒꯗꯕ ꯋꯥ ꯑꯔꯨꯕ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯍꯣꯏ ꯀꯀꯥ ꯃꯅꯤꯁꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯂꯒ ꯃꯥꯒ ꯆꯍꯤ ꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯎꯁꯤꯟꯈ꯭ꯔꯦ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯕꯗꯣ ꯋꯥꯔꯛꯂ ꯃꯥꯜꯂꯦ ꯃꯄꯥꯜ ꯊꯣꯔꯛꯂꯒ ꯂꯩꯇꯦꯡ ꯊꯥꯔꯤꯕ ꯍꯩ ꯂꯩꯁꯤꯡꯗꯨ ꯌꯦꯡꯂꯤ ꯃꯍꯥꯛꯀꯤ ꯑꯆꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯂꯤꯕ ꯌꯥꯏꯐꯕꯒ ꯊꯣꯏꯌꯦꯟꯕꯒꯗꯣ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯅꯥꯛꯇ ꯂꯦꯞꯁꯤꯜꯂꯔꯦ ꯑꯅꯤꯗꯨ ꯎꯕꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯈꯔ ꯍꯩꯅꯤꯡꯗꯅ ꯂꯩꯔꯦ ꯄꯨꯡꯄꯠ ꯄꯠꯊꯔꯦ ꯊꯣꯏꯌꯦꯟꯕꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯇꯨꯃꯤꯟ ꯃꯆꯤꯗ ꯎꯡꯂ ꯂꯩꯔꯤꯗꯨꯕꯣ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯏ ꯁꯤꯔꯗ꯭ꯔꯥ ꯈꯜꯂꯝꯃꯤꯕ ꯑꯁ ꯑꯣꯟꯊꯣꯛꯄ ꯐꯥꯒꯤꯅꯦꯗꯅ ꯑꯗꯨꯕꯨ ꯇꯥꯠꯀꯤ ꯃꯥꯏꯈꯨꯝ ꯑꯣꯟꯊꯔꯒ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯕꯁꯨ ꯏꯀꯥꯏ ꯈꯪꯗꯕ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯑꯅꯤꯗꯣ ꯎꯕꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯈꯣꯏꯗꯧ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯂꯛꯏ ꯏꯪꯅ ꯉꯥꯛꯇ ꯂꯩꯒꯦ ꯈꯟꯖꯕꯗꯣ ꯐꯪꯗ꯭ꯔꯕꯗ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯍꯟꯖꯤꯟꯕꯅ ꯐꯔꯦ ꯅꯤꯡꯂꯛꯏ ꯑꯩꯁꯨ ꯋꯥ ꯂꯥꯟ ꯀꯌꯥ ꯉꯥꯡꯅꯤꯡꯗꯕ ꯅꯣꯏꯅꯤ ꯂꯩꯍꯧꯈꯣꯀꯣ ꯑꯅꯤꯗꯨꯕꯨ ꯍꯨꯟꯗꯣꯛꯂꯝ ꯆꯪꯈꯤꯒꯦ ꯇꯧꯕꯗ ꯌꯥꯏꯐꯕꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯤ ꯉꯥꯏꯈꯣꯗ ꯋꯥꯔꯤ ꯉꯥꯛ ꯁꯥꯈꯤꯁꯦ ꯋꯥꯗꯤ ꯉꯥꯡꯗ ꯅꯣꯡꯗꯥꯏꯗꯣ ꯌꯥꯏꯐꯕꯗ ꯃꯔꯧ ꯂꯩꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯌꯥꯏꯐꯕꯗꯤ ꯇꯨꯡꯗ ꯂꯣꯠꯂꯤꯕ ꯊꯥꯡꯗꯣ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯄꯥꯏꯁꯤꯟ ꯅꯧꯁꯤꯟꯅꯔꯛꯏ ꯊꯣꯏꯌꯦꯟꯕꯅ ꯃꯉꯛ ꯂꯩꯔꯒ ꯃꯤ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ ꯈꯪꯍꯧꯗꯦ ꯌꯥꯏꯐꯕꯅ ꯇꯨꯡꯗ ꯂꯣꯠꯂꯤꯕ ꯊꯥꯡꯗꯣ ꯅꯨꯄꯥ ꯑꯃꯅ ꯃꯨꯟꯈꯤ ꯊꯥꯡ ꯃꯨꯟꯈꯤꯕꯗ ꯌꯥꯏꯐꯕꯗꯣ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯛꯏ ꯇꯌꯥꯜ ꯃꯉꯛ ꯍꯥꯏꯔꯦꯛ ꯄꯩꯊꯔꯒ ꯊꯥꯡꯗꯨ ꯊꯥꯡꯒꯠꯂꯒ ꯎꯠꯂꯒ ꯀꯔꯦꯝꯗꯅ ꯂꯦꯞꯂꯝꯃꯤ ꯊꯣꯏꯌꯦꯟꯕꯅ ꯃꯤ ꯌꯦꯡꯂꯤꯉꯩ ꯇꯌꯥꯜ ꯂꯥꯛꯄ ꯎꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯅꯗꯤ ꯎꯔꯕꯁꯨ ꯀꯔꯤꯁꯨ ꯈꯪꯍꯟꯗ ꯂꯦꯞꯈꯤꯕꯅꯤ
kuirabagi tungda tayalbu amuk hana uzabada toyen baga yaifabagado swai lawi masamana chap yungi toyen mana thaina mana nang hatkena torambado natro nongdaremba wadu tayalda noi nongdarembadi mamit on khale magi mi usitaba matawdo utlaga tayalna mane nakhoi ni na hatpa ngamdraba nupa sa aina ngasi lanbiramage ko yaifaba nakan din thoklaga khongthang lumna tayaldo nongdarembagi mangda lepsili nongdarembaso thawasa da lebli pariba thangdo nongdarembado unli aduga semam puthoraklaga thangduna tangkhai sat khaidoklaga nongdarembada tangkhai ampi aduga mane lem horiba tangkhai da chikpa howi nongdarembana chadana leibado ubada hey chawko paiwana piba manbro namai kaigero probab jaw maku koktraso hainingdana nongdarembadu so semdo chi tayal ani duda amuk ansali thang maya du makhubak ta taithoi aduga amuk ani gi mangda khobiduna thang maya da nalag hairi thang sigi mathau ngaside apple sida takradana mathang ni noi ni gi ngaksam da len basu kana khangni ha ai gi sefagi ni ko lana khangano nongdaina kai gi lana khanno masana tawjabadi masana phongpham thokpani tatna be hekta len thattong tayal ni am usittana lawbai kai boy hairi oi taridana animak tayal gi muraba chimbal sidagi oidaba marik amata ngangdri ngasidi khanglamlani asumna tawnaringe mi thoknarakpa ubada lana khankrani khanbadagi nongdaina oi muthi mang tharo chatpau oi fani uchi angoba oi chanaba maruf pukchir sengmu maruf leibi hokoko Krishna Arjun Dwarka fangzirage noi ani chak ni yeng hokoko tayal muklaga chatpa hokre nongdarembana amuk chatlamdaida yaifawagi nakong mayada tapna nganglaga hairami nakhoi ni phone akhoi ni bukaina na busillabaso kaina dobu leiti hakchang tonga labaso thawai de amatani khangjilo aingonda noi ni henjin mangam labaso aigi nusiba maruf mangonda de henjin mayade khangraba natra nongdarembadi izat ngangna chatnaba hotnabada pangal thona khudingmak punsin khrabaso tayal de punsin binaba kana leite aigi damak lepli haiba kawgano kaigumba kawba thoklabadi nakhoi awabada tagani chopchani ani do thawai uslamda maruf ani do thokminarakle tayal na driver oiri nongdarembana nakanda family wa ngangda leibado hainadraduna khatnaba ori tayalna tawriba thabaktuga namit mamaina marom pangniba wa yam ngangdaba yam lema sai paktiko sabtra tawra leibaduna pakche nongdarembasu tayalda di khumai nangna kai khangdana sakta aduga nangna kitang ngauba henkibe wani rasi leiba fazabade aina bari di heliko na thido laro sa nangdine mina sum laksara hindok saru astaning deko aigi punsi mehing khangdaba mirona saundaredana he khutharobada flak tobina mi ngak tangaira kansida business sal aksa hanbira mi mamangda natradi phuba yadabraba mina tum phola thamu haira taning de da taya khamo ai auto dra bus ra laksa horange nate aina kari khalli nang su suk ang khangda paksau sawali su kai ginoba nangna kari khalli habadudi nakok dei loi fok saring thibadongna chinpha thidarora yare hayo amuk to dum pena loki dai nangna nusijariba pamjariba nupim cha amagi thamoi fawba khangdaba nangna aigi wakha chimpa thidoiba namai da khupak sin thajin lakane daidi kaidau khangwei doino kalap khamban ba haibase mai ising changde adunani nangdumna khutte kani ko ai se noina pangi mingam de khalido yam thuna thado ai mi funing de ko college taminge namang da thokiba thodok sing natinyo thara khantho college de ima ko raga azama kok tu chai kiba numitu dai natro aina ate bero on krisa hoine adubu nangna tambiba kongphudo aide he obada ngai bera khangdeba mi kanna khananingi o khanabiru ko ai budi khanaba yadre ado ichan fangge na khallade naw bahari ba ngangdo thiamlaga ichan gi punsi wari khangdok na bono ha oi ta dro in haise tai he olida mane ngon ot pase wadi wa masani aseng manushi ma kaise ai da haisini sining ya haning mani adubu tayal na torok kadabada khanbada makha tabaga ngamjadre